Number 1. Atom khangbibra aikhoi miyoibagi haksang sa masing thingamdraba atom kayana punsilaga semakpani. Number 2. Apunba solar system asigi khwaidagi sawa volcano haibadi maigi singsa Mars hairiba planet asida lei. Olympus monsa fit lising hombudragi sangda wangi Mount Everest ki awangba asigi double oigani. Yumban bagi lambida khong thangzilaba matai manau anina amana amagi pukningi warol asa minute ahum munna yengnabada khangba ngami. Masina utlibadi malemda khwaidagi kanba emotional bond sa eye contact na piba ngami haibasini. Number 4. Karigumba car asina akanba speedta highway da thauba asigumna atya tamna thaugatle haina khalasi wakhalgi waniko. Space yawwa matamda pung ama phabatna yawwa ngamgani. Number 5. Som khangbibra nungsiba haibasina aikhoi miyoibagi cognitive function da hena phagathanba ngamhalli. Aikhoina karigumba nungsibada thajaba thamlaba luplaba aikhoigi brain asina oxytocin kauba hormone ama puthokpa ngammi. Karamba hormone no haibada memory da focus hengathanba ngamba amasung aruba problem kayabu solve tawba ngamhanba hormone ni. Number 6. Karigumba Pluto hairiba planet asida postcard ama thare haina khalasi postcard to yobada chahi mapan chupna changani. Masina haininglibadi malem prithibidagi kayam yamna lapke haibaduni. Number 7. Nangna kanagumba amabu hek ubaga thamoida nungsiba natraga apamba ama phawbasa supnatagi minute marida lepchaba ngami. Masinani first impressions are very powerful haibasi. Number 8. Adom thazabibra aikhoina korau hanba ipa ibungo haina khurumzariba Numitse mangal amadi maisa piraklibasa saurakna 4.6 billion years suri. Makhatana 5 billion years amaga maisa amadi mangal pirakhigani haibagi thajaba thizaloisingna pirakli. Number 9. Mapung pharaba miyoi amagi masalsa masing kayamuk lei khangbibra. Adomgi haksangbu tekta kaidinaba senaraga leiriba masalsa 600 ki mathaktani. Maruoiba muscle singdi skeletal, smooth and cardiac. Number 10. Malem prithibigi akoibada koisilliba nungsit ki koyom haibadi atmosphere sa 21% amadi taibang thawai panba khudimaki thawai oiriba oxygen ni. Number 11. Karigumba nahakna tha leibakta hakthi khalle haina khalasi. Paithora iba germ sing ado koitau tauduna nangi akoibada leigani. Maramdi madubu puba ngamgadaba atmosphere amata mafhamduda leite madunani. Number 12. Adomgi haksangda hauzik matik saba phosphorus yauri. Kayamuk yamge haibada maikhet upu lising kundagi hena hapa yabagi sangda yauri. Number 13. Som khangbibra mayamna hainariba astronaut hairiba wahi asa kadaidagi lakpano. Masa Greek ki wahaigi artha star amasung seller haibasidagi lakpani. Number 14. Aikhoi miyoibagi brain sa masina process tawduna ipau puthok pusin tawriba sigi sang sa 120 meter per second gi sangda oiri. Number 15. Karigumba nahakki firol khara Mars hairiba planet asida tahoba thoklabadi firol adu sungmot mosindana hanagumna adumak luna nana leigani. Maramdi mafam aduda nahakki firol adubu mosalahnabagidamakta nong amadi nungsit amata leite. Number 16. Solar system asida Numittegi khwaidagi lappa planet amo oiriba Neptune. Malem prithibiga sangdamnaba matamda chahi amagi matamsa Neptune hairiba planet asidadi chahi chamaga homphumanga ga manari. Number 17. Masimadi khangjinbada soidanamaki kanagani. Aikhoi miyoibagi haksangda igi supply sa yaudaba part amakhak yauri. Madudi aikhoigi mitta yauriba cornea hairiba sa masi khaktani. Mahakna sizinaribadi oxygen khaktani. Number 19. Apunba asteroid belt asigi khwaidagi chawba asteroid Mars amadi Jupiter anigi marakta leiriba Ceres haibasini
ꯍꯧꯈꯤꯕ ꯆꯍꯤ 2016ꯗ ꯃꯁꯤꯕꯨ ꯗ꯭ꯋꯥꯔꯐ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅꯁꯨ ꯈꯪꯅꯈꯤ꯫ ꯑꯅꯝꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁ꯭ꯀꯤꯟꯁꯦ 40 ꯄꯥꯎꯟdsꯀꯤ ꯆꯥꯡꯗ ꯀꯦꯜꯂꯤ꯫ ꯑꯔꯣꯏꯕ ꯄꯣꯏꯟꯠ ꯑꯣꯏꯔꯤꯕ ꯅꯝꯕꯔ 20 ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯅꯨꯡꯁꯥ ꯃꯉꯥꯜꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯚꯤꯇꯥꯃꯤꯟ ꯗꯤ ꯁꯦ ꯁꯨꯡꯖꯕ ꯉꯝꯃꯤ꯫